Sing mafam khara da changba yaroi haina warning pirakliba ITLF ki lo ITLF asi logi Mayokta Leiba organization ama oina Manipur lengak na Laothoknaba RPI athawalegi National Secretary Maheshwar Thongnauzam Taksinkhre wafam asi Kongbo Chekon Khunau na sinduna first 5A side Elite Trophy Men's Open Football Tournament loisin bagi thoramda mahakna phongdokibani Reso ground the pangtokhiba thoramadu da Maheshwar Thongnabjong na makhatan hai Manipur da miyam gi oiba anoba lengak ama semduna lamdam asigi chawkhat thorang gi damak thabak kaya leptana paikhalakpa asi nungaiba fawi adumak pu chahi ahum faraklaba irang asigi waroshin ama puraknaba lengak amasung miyam na hotnaringai cheirakta ITLF kauba loop amana aremba tahanna honarakli loop asina Manipur da khundaminari ba furup singi maraktagi maitai khaktabu adamnana mafam kharada changlakpa yaroi haiduna warning tawrakhiba sidi laibak thibani lengaga sina akanba wafam thamliba ITLF kumba loop asi logi Mayokta Leiba organization ni haina lakthoktuna irang asi makhata na thoraktana ba hotnagadabani haiki Maheshwar Thongnauzam na makhatana hai Manipur asi culture amasung sports na malem da sak taklibani haibasi pumnamak na yanarabu wafamni adubu Manipur gi mai purakliba sanaroi amasung artist sing asidi kanana sumateng pangbidabagi mawong ama uba fangli culture amasung sports ki oina leidiba mari leinaba department na akan mamityeng sangduna Manipur khaktanatana India pumbagi mai purakadoriba sanaroi amasung artist singbu leptana mateng pangbagi tangai fadaba lei haike Nagagi upigi upigi ang sanatagina ako Manipur samtaba zagam na chungni yate mako ulagadi kung chungni yate kaya na harpa warning kaya pagse sige masuki mayang su sige matang sa dayang mga kanang kayo na harpa tawga ITLF ay mga organization upigi utang iwan na tawga ako na yang na unlawful organization na at saan na pagkon sa mga manang mga iwan harpa tawga organization na ako Manipur da Leiba ko yi maitai purse sang yaro jagam sang purse Manipur da Imphal da any napa any jati napa kana thumbai purse adu jaga khada gi ITLF ko organization na ko sang yaro ko napa da ke do ye mo hai bani style da har pusdi jiti ko organization da ni pian da na unlawful organization hai na yang chong da ko ni ni sa mai yang su support of you hai ni da hai ni